Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak marfuda headline. Wangjingi video office Sangabada thoram CM MIOI2 chatpangamdabadagi helicopter da Chatkhre namoina panda yauna MIOI2 Sokle. Naga area singda UNCG Totalshutdown Houkhre senapatigi changobum amasung ti khulenda naga ki yaw chawmuna khre. Ban manung da employees sing office kagadabani haiba CSC order review tobiyo office kadaba yate hargana employee natraga worker kudimakta security PBO haina chesina fondorakli pausanduna pijari. Wangjingi video office Sangabada thoram CM MIOI2 chatpangamdabadagi helicopter da Chatkhre namoina panba yauna MIOI2 Sokle. Tronglaubi Todogama DTM Kasongi Mihat Asigi Marakta Wangjingi video gi office Sangabada thoram pangthok piganu haina miyamna changsan khiba iho adu namkhairaga CM da MIOI2 thoram adu yauna bachatpoda mafam adu yaukshinba ngamdabadagi helicopter da Chatkhre. Thoram adu loiraga MIOI2 halakna bahonabada kudong tiningai obadagi helicopter da kangla tamna halakkhre. Miyamgi ating mamarakta namfuda video office adu sangana bahonabada ngarang numidang yamlabam yamna video office asi sangana ba makesem libasing kanat khalibasing amadi chawkri tharibasing adu tugaye khaiba tawbada natana mai thakrai mafam aduda duty toramba BDF personal amasu hauzik aruba phibam amada North AOC da leiba large Rajmedi city da laikanariba MIOI adugi mamina takhel changbam Ramesh apokpa laikhidraba Lolito kawi hairok torambam laikai part 3 dagini mahaki koki sarukta thangumba athoba pot amana yanbagi dafam ani lady mahaki phibam khudong thiningai oidi amaromda thodok asiga ikan kanadana video office Sangaba yaroi haina athingba thamduna khongjang changsilba miyam security na tan khaina bahonabada tear gas amasung mock bomb sel kaya kapkhre adumapu irang adu mapung fana laksin bedingam khide Sangabagi thoram adu chatharingai manungda hairok maikei romdagi yamlaba miyam yauna maikei kaya dagi thoram pangtholiba mafam adu tamna thomjilakna bahonabada police na tear gas amasung live round kaya kaptuna tan khaina bahonaki hairoki mafam kaya dasu lambi da nung passenger lambi thingki miyamgi protest adu thingna bahonabada police na kablakhiba nongmaina hairok dagi alangbam nanda kumar kauba MIOI ama mabukta nongmaina panduna soki solba MIOI adu Imphal-gi Rajmedi city da pukatuna laikanari Khongjomde da BJP gi luchingba sing politicians sing changba laikatpa yaroi haina kokame women wing na phongdorakli Khongjomde namita BJP gi politicians sing amadi BJP gi luchingba sing yauna athoba sing gi maphamda BJP sogotpa MIOI amata laikatpa changhaloi boycott tawre haina kokame women's wing gi convener wahengbam luang mai leimana phongdorakli Wafam asi lamfelda leiba kokami gi office ta pangthokpa paugi mifamda wahengbam luang leimana makhatara duna hai Yalhomi bu namthana basiliba injalenga ki policy program yamne hena khangle madugi mathakta landam asida tholiba irang asida kuki narco terrorist singna maitei singbu atamna na muthana bo honarilba amadi kuki narco terrorist singbu marufungna muthatpagi mahuta naga singda su atamna na nomai kapsinba mi hapana chingba chatharaliba asida indiana atamna na manipur da khunda minariba yalhopur masel hana sunabagi lan amma thoganabagi damak mai chukhathuna tawriba phatraba khuje thorang asi ifong fongle Maite amadi naga animaka matam amatada lan tawnaba tawrakliba thawong asi makhoigi maningda khana leibagin haibasi tenyo tharaga khalaudrabadi akhoi mutkibana hangini PM Narendra Modi lengak asina makhoigi proxy Forces kuki narco terrorist sing sizinaduna chathariba proxy war asigi pandamdi Manipur bu mache tana thugaina ba amadi indigenous people singbo pumut muthatpani Delhi gi yakayeng laga minister MLA sing asigi aranwa wakhala amadi lichat asi hana chumthoktrabadi aikhoi irebak Manipur kanbangamloi maramaduna ngasi miyamna makhoi bu para tambiduna social boycott tawhodrabadi aikhoi mutkhibana hankragani masigi saruk ama oina lebak miyam amadi kokomina lakliba April kulhomdoida Khongjom War Memorial Complex ta pangthokadoriba athoba singin ningsing numit lising amaga chanipan marfudara mathoida Manipur amadi British ani gi marakta sokna khiba Anglo Manipur War aduda irebak asibu yengnabagi makutagi kanabagi dama yengnabaga lantheinabada thawai ka khraba athoba E-PAO singbu ikai khumnabu utpagi thoramda masagi atongbada yengduna politics toriba puppet politicians sing chief Minister Singh amadi BJP ki MLA Singh BJP ki luchingba Singh yawa thinglei Khongjom gi akoibita leiriba miyam gi apunba pangalna
hanglai politicians sing asina senglaba thoram asibu mangthokadoriba asidagi thingminasi numit asida makkoibu akhawsingi khubamda changhangumsi hainasu mahangna phongdokhi Union Home Minister Amit Shahna korokpadagi former CM N Viren Delhi pangkhre Manipur gi hauzik oriba tangdulai tadaba phibam asiga mari lenina Union Home Minister Amit Shahna korokpadagi former Chief Minister N Viren ngasi numit yungma matung pung amaga minute 65 taba matamda Indigo flight ta dalagidamak Imphal thadokkhre Press na phangba pawi matung inadi Manipur da anawba lengak lakraba matung Misti Minagi thodok nongma nongmagi henglakliba asiga mari lenina wa khana nabak korokpa oramba yai hari Magnitude 5.2 yauna yuha Houkhre ngasi ayuk pung mangaga minute 58 taba matamda magnitude 5.2 yauna yuha Houkhre haina National Center for Seismology gi report amana hari report asina makhatana haribana yuha hakibagi epicenter asi kamjong da oiki loinana masigi depth na kilometer humdoini adumoinama yuha hakiba asina maram oraga amang ata thokpagi paudi lekhidre ngasi yuha hakiba adugi mangoina na ngarang Japan gi north eastern amasung northern area singda magnitude 7.5 yauna yuha haduna Pacific coast ki saruk singda tsunami warning phawala khrabani maragasida office of the Kenchonglan Loishang Lining Thau Sanamahi Temple Board na thadurok pachirolamana haribana yuha hakiba aduna Manipur gi Kamjong district ta safuka na khara diniki masigi epicenter na Manipur ga Myanmar ga lona ba mafam amada oiki Totalshutdown khongjang na mahausa gi punsida akaiba piri Tronglaubi mihata chenaba sing April 15 phawgi manungda puthoknaba lengangna matam thakibaga loinana Manipur pumbada lauthokliba numit mangani gi Totalshutdown gi khongjang asisu makhatana changsili khongjang asina maram oiraga miyamgi mahausa gi punsida chauna akaiba piri shutdown gi khongjang asina maram oiraga Imphal mayol gi maru oiba kaithal sing pauna amati thangal kaithal yauna Imphal mayol gi dukan sing thong hangnakdrei Lalon itikamri lenaba thabak thoram khodimak leple district amaga atopa district amaga phauna balambi sing yauna national highway singda passenger puba gari amata chenadre mahiloi sang sing thong hangnadre masigi mathakta tampaki district singi maru oiba kaithal sing su thong hangnadabadagi mathakta lalon itikamri lenaba thabak thoram sing pungna leple khongjang asina maram moiga lamlong kaithal gi dukan sing thong hangna kide shutdown gi khongjang asi sogatuna ngasi su Imphal ukhralambi gi khurai thangjam laikai NRL oil pump manakta laikai adugi miyoi sing amadi mairapai bi singna lambi thingduna khongjang changsingki adubu athingba aduna press media ana lining lesson ngamari lenaba thoram sing amadi essential services tawriba singi oinadi komthokhi Bad manungda employees sing office ka kadabani haiba CS ki order review tobiu office ka daba yate haragana employee natraga worker kudimakta security PBU haina je sina phongdorakli Tronglaubi mihat kamari lenana miyamna hauji changsil liba ban amasung Totalshutdown gi khongjang asigi manungda government ki employees sing office sing soidana ka kadabani karigumba office ka daba tarabadi departmental proceeding chathagani haina chief secretary na thokibo order adu review tobiu natragana employee sing asoi angam yaudana office ka bangamnaba employee natraga worker khudingmakki security provide tobiu haina M2 amasung MGO gi apunba je sina ngasi Manipur lenga ki chief secretary da ayiba Chirol Piduna Wakat Kre. Chief Secretary the Pisin ki Chirol Aduna Haribana, Houkhre April Taruk Amasung 3 Kilona Bahingda, immigrant Kurki narco terrorist in Bong Kapsinuna, Jahino Riba Angang Ani Hatkiba Amadi, Taudo Adugi Matung Tarakpada, Khongjang Sin Kibasing, CRPF Amasung Atay Security Force in Light Bullet, Mogbom Amasung. Tear gas kapada misimina kaya yaukiba amasung madugi matung tarakpada Valley District singda curfew thambaga loinana internet ban tawbagi thabak pakhatkiba amadi April 19 da Imphal ukhralambi gi TM kasomda immigrant ku narco terrorist singna tangkhul ani hatkiba thodok matung state government na curfew thamkiba aduna maram moiraga essential service sing natuna government ki employee amasung workers sing makhoi gi office sing da attend tawba ngamkhidabani adobo departmental action amata lokhat khiba lekhide lenga ki maike degi curfew lokthokraba matungda tongan ba CSO singna Valley District da numit mangani Totalshutdown lokthokiba asina mahausa gi phibamda chauna akaiba pibetana dana employee workers singna office ka bada khudongcha da bakaya mayok naribasing asi chief secretary
ऑफिसना खंगलंबसु याई असिगुम्बा मतम असिदा ड्यूटी दगी एब्सेंट ओइबा गवर्नमेंट की एम्प्लॉई सिंग डिसिप्लिनरी एक्शन लौगनी हाइना नोटिफिकेशन थोलकिबा असि यामना लाइबक थिबनी मरम अदुना चीफ सेक्रेटरी ना थोकिबा ऑर्डर अदु रिव्यू तौबियु नत्रगा एम्प्लॉई सिंग अपन अराक याउदना ऑफिस काबा ngamnaba एम्प्लॉई खुदिंगमकी ओइना सिक्योरिटी पिबियु हरी नागा एरिया सिंगदा UNC गी टोटल शटडाउन हौख्रे सेनापति गी चंगौबुम अमसुंग टी खुलेंदा नागा कुकी चाउनमुनख्रे हौखिबा अप्रैल 19 दा इम्फाल उख्रुल लंबीगी TM कसोमदा कुकी मिलिटेंट सिंगना एम्बुस तौदुना तांखुल नागा अनि हातखिबा थौदोकी मायुक्ता UNC ना नागा ताबा एरिया सिंगदा कौखिबा नुमित हुमनिगी टोटल शटडाउन हौख्रे टोटल शटडाउन की खुंजंग असिगे मनुंगदा सेनापति डिस्ट्रिक्ट की मनुंग चिनबा चंगौबुंग कुकी विलेज अमसुंग टी खुलेंद लेरिबा नागा सिंगा चाउन मुनख्रे पाव असना मखाताना हरिबना सेनापति पुलिस की माइखेदिगी UNC की वॉलंटियर अमसुंग बन सवत सिंगा सेनापति डिस्ट्रिक्ट की टी खुलेन एरिया की नेशनल हाईवे द चतकिबा बन की खुंजंग अदु तकथोंना बखनकी मदुदा चंगौबुंग कुकी विलेज की खुंजा सिंगसु पुलिस की मतेंग पांगसिनुना लंबी थिंकिबा अदु तकथोंना बखनबदा नागा वॉलंटियर सिंगी मरक्ता चाउना मुकनबा अदु थोलखिबनी थौदोक अदु मखाताना पाक्तोक चाउथोरतुना चंगौबुंग कुकी विलेज की कुकी खुंजा सिंग अमसुंग टी खुलेंद लेरिबा नागा सिंगी मरक्ता नुंग थानबा यावना इरांग अदु हेना खुदोंग थिनिंगै ओइबा फिबम अमा ओइरखी थौदोक अदु हेना पाक्तोक चाउथोरपदगी सेनापति डिस्ट्रिक्ट स्टूडेंट्स एसोसिएशन की कांगबु सिंगसु यावसिनदुना लंबीदा लाकपा गाड़ी अमन नुंगना थोमजिनदुना अकाय अतोय थोखी टी खुलेंद हौजिक लेरिबा फिबम असि मतंग मतम चाना लाक्सिल हौदबा तारबदी इरांग असि हेना पाक्तोक चाउथोपा याना लेरी ओइरकलिबा फिबम अदुना मरम ओइरगा मफम अदुदा पुलिस अमसुंग सेंट्रल पैरामिलिटरी फोर्स की अहनबा फोर्सिंग थोमजिनख्रे लोइनना मखाताना पामदबा थौदोकसिंग थोक्तनबा यामना कना होनरी टी खुलेन नतना सेनापति डिस्ट्रिक्ट की नागा तारिबा एरिया सिंग यावना इम्फाल उख्रुल लंबी की नागा तारिबा जगह सिंगदसु UNC की टोटल शटडाउन की खुंजंग असि ममी चाउना ताखी हरी टोटल शटडाउन खुंजंगना महौसागी पुंसिदा अकायबा पीरी ट्रोंगलाबी मिहाता चेनबा सिंग अप्रैल 15 फावगी मनुंगदा पुथोकनबा लेंगांगना मतम थाखिबगा लोइनना मणिपुर पुंबदा लाउथोकलिबा नुमित मंगानिगी टोटल शटडाउन की खुंजंग असिसु मखाताना चंगसिली खुंजंग असिना मरम ओइरगा मियामगी महौसागी पुंसिदा चाउना अकायबा पीरी शटडाउन की खुंजंग असिना मरम ओइरगा इम्फाल मयोलगी मरु ओइबा कैथल सिंग पौना अमति थंगाल कैथल यावना इम्फाल मयोलगी दुकान सिंग थोंग हांगनगदरे ललोन इटिका मरी लेनबा थबक थोरम खुदिमक लेपले डिस्ट्रिक्ट अमगा अतोपा डिस्ट्रिक्ट अमगा फाउनबा लंबी सिंग यावना नेशनल हाईवे सिंगदा पैसेंजर पुबा गाड़ी अमत चेनद्रे महिलोइसंग सिंग थोंग हांगनद्रे मसिगी मथक्ता तांपाकी डिस्ट्रिक्ट सिंगी मरु ओइबा कैथल सिंगसु थोंग हांगनदबदगी मथक्ता ललोन इटिका मरी लेनबा थबक थोरम सिंग पुंगन लेपले खोंजंग असिना मरम ओइगा लमलोंग कैथलगी दुकान सिंग थोंग हांगनखिदे शटडाउन की खोंजंग असि सौगतुना ngasisu इम्फाल उख्रुल लंबीगी खुराई थांगजम लाइकाई NRL ऑयल पंप मनाक्ता लाइकाई अदुगी मियोय सिंग अमदी मैरा पाइबी सिंगना लंबी थिंगनुना खोंजंग चंगसिंखी अदुबु अथिंगबा अदुना प्रेस मीडिया अना लाइंग लाइनिंग लाइस्टोन मरी लेनबा थौरम सिंग अमदी एसेंशियल सर्विसेस तौरिबा सिंगी ओइनदी कोमथोखी अरोइबदा मरोइबा पाव अमुका हना पिजरी वांगजिंगी वीडियो ऑफिस संगाबगी थौरम CM पायरो द चटपा ngamdabadagi हेलीकॉप्टर द चटख्रे नौमैना पानबा यावना मियोय अनि सोकले नागा एरिया सिंगदा UNC की टोटल शटडाउन हौख्रे सेनापति की चंगौबुंग अमसुंग टी खुलेंदा नागा कुकी चाउना मुनख्रे बन मनुंगदा एम्प्लॉई सिंग ऑफिस कागदबनी हाइबा CS की ऑर्डर रिव्यू तौबियु ऑफिस कादबा यादे हरगना एम्प्लॉई नत्रगा वर्कर खुदिमक्ता सिक्योरिटी पिबियु हाइना JC न फोंदोरकली मतंग असिदा लोयालम E-PAO ना नुमिदांगी पाव पिबल लजरे ताबिलिबा खुदिमकु अमुका हना खुरुमजरी